Manipur dagi mahairoi manga suspend tawkhre Assam gi Guwahati da leba Downtown University da tamba Manipur dagi mahairoi manga Tripura gi nupi masa amage ikai khumnaba manghanbaga mari leinana University asidagi suspend tawkhre University asigi registrar Dr. Asim Brahmanna thokiba notification amagi matungena de thodok aduga mari leinana mahairoi manga adu University asidagi suspend tawba yauna exam amasung regular class na singbasing September 13 tagi hauraga makha tana notification ama thoktriba phawba yawba yaroi hairi thodo aduda senariba mahiroi sing adudi University asida diploma in pharmacy tamba mahiroi ani BTech in civil engineering tamba mahiroi ama BTech in CSE on data science and artificial intelligence tamba mahiroi ama amasung BTech in civil engineering tamba mahiroi amane mahiroi manga mak Manipur dagi ngaktani hairi Wangoi khaidem da turel torban kaibadagi mafam kya ising thumjin khre nga pham da chatkhiba ama thiba khangdri hari Imphal West District ki Wangoi kendra gi manung sanba khaidem da turel torban kaibadagi mafam kya ising thumjin khre izauna maram oiraga Wangoi amasung mayang Imphal phaunadre hari Wangoi khaidem da turel torban kaibana maram oiraga yumnam huidrom laifrakpam iram siphai motum phibo sirang mayang Imphal pawbite Upokpi oksai amasung mayai lambi gi mafam kya ising thumjinduna lawpham amasung nga pham kya mang takle maraksida Wangoi khaidem mapada turel torban kairiba charuk singadu water resource department gi maikai dagi ahenba machinery sing sizinaduna local volunteers sing yauna panthing bagi thabak yamna kanda sathari haide amarom da isau sna maram oiraga mayang Imphal Sirai dagi wahengbam gaura hari kawba Miyoi ama ising isau marakta mahaki farm da lehoba nga yengba satkiba dagi thiba phangkhidre makhata na miyamna Miyoi asir thiba gi thabak yamna kana sathari haire no hangkhibana maram oiraga thawbal turel gi imai khara hantharabasu maibam konjel gi jagada mafam ahum thona kai khibaduna maram oiraga maibam usiwa khela khong usiwa konjel thawbal laisang tem amasung thodam yauna mafam kyada isau mayok nari haire laisang khong da leba yum mangarom isingna thumjin khre isau asina maram oiraga thawbal district da lediba nga gi farm amasung phau satpa hauraba lopham kya amasu sauna mangtak le haire amarom da Imphal iskilam lai kendra gi mafam kya da thokiba ising isau aduna maram oiraga Miyoi kya amadi mana saphagadaba mafam sing amasung relic camp sing hangduna leinare relic camp sing adugi manungda YPF club yengang pokpin senduna haukiba tang 13 dagi hauduna Emmanuel English Academy yengang pokpi da hangdiba relic camp asida haujuk phawbada sabungko khunau awang laikai gi Miyoi sing sangjafam lauri yengang pokpi santi khongbal gi Miyoi samago hompurom leiri relic camp asida mari leinaba Imphal SDC local MLA amasung tongan ba Miyoi kyana sana thangnaba yauna atai darkar leba polam kya su leptana mateng panglam khe adubu isauna maram oiraga relic camp asida lairiba Miyoi kya laihau hauba phuri na singba kya yauna isingdagi pokpa leina kya su sandorakpana relic camp asibu chalairiba YPF club ki members singda aduki matik awaba mayoknare haide amarom da iril turel gi imai hanthakibana hana ising thumlamba mafam kya amasu tamna hantharakle isawasina maram oiraga urup awang laikai da imuk tara ni thoi madrasa makab flood relief camp ta leramba sing adu makhoi gi yum da hanjinakre masina maram oiraga relief camp adu close tawkhre haide Technopol district ki headquarter asi khebung village da hongbana communal harmony da akaiba lakani haina phongdorakre district development coordinating committee na haujuk lairiba Technopol district headquarter asi khebung village da hongnaba propose tawriba si Kuki Lup association Technopol block amasung mafam adugi miyamna yaningde Technopol district headquarter asi khebung village da hongbana district asi da lairiba tongan ba community singi marakta misunderstanding thohanba da natana communal harmony da akaiba lakani haina association na thadrokpa zero lamana haide zeros na makha tana haidebana Technopol village asi ihan hanba subdivision ama oibata natana Asian highway asida lairiba district asigi mayai sabukta lairiba khwaidagi liraba khullamane district asigi liraba geographical amasung communication gi oidaba phibam sing asi yenglaga Manipur government na 2026 ki December 9 da orongthang maringna minister oiringai matamda haideba khul asi full fledged district headquarter oina laukthokibane loinana Technopol gi chief singi dagi sud district headquarter asida tongan ba infrastructure saganabagi damak lamsing donate tawkhibane loina makha taba thabak thorom sing da su haidaba phibam asi adumak makha sathakigane district development coordinating committee haidaba body asidi kanglup amakhakta gi oiba body ni haidaba body asida district asida lairiba tongan ba community sing represent tawde district asida lairiba achawa community sing na haidaba body asi masakhangde maramaduna haidaba wafam sing asi yenglaga amasung Technopol district headquarter
headquarters mini secretariat building sanaba honaribasing asi yenglaga mari lenaba authority na district headquarters se atopa mafamda hongbagi mahota Teknopalda district headquarter ama oibagi mathau taba infrastructure sing adu public instruction da athubada semga sagat piyo hairi National Highway da maitai sing frida zatpa yahalu flight fare zathahalu haina KKN protest athakre National Highway to Impal Dimapur lambi hangdokle hairabasung asi phawbu maitai sing zatpa yadana laireba asida central amasung state lenga ke authorities sing na miyeng sangduna maitai sing athingba mata yawdana zatpa yahangadabane National Highway da free movement jadriba phawba flight bara sing hantahangadabane haina kanglepa kanbalop KKN na khwairambon keithel amasung mantri pukhi da leiba Manipur High Court ki complex ki gate protest athakre India ki divide and rule policy yaning de thakun ga mapan sumna maitai sing bu khusem gi sarang manung da thamba yaning de India government gi thawong condemn tawi haina tungan ba warol sing thaba placard sing paiduna chatkhiba khongjang aduga mari leinana khwairambon upi kaithel sinpham amasung saktam kanbalup ki general secretary thingojam randina haikebada National Highway habisi community khudimakini National Highway da kanamatana thingba thamde harabasu ngasi phawba National Highway da maitai singna maning makha tamna chatpa ngamna de masi yamna laibak thiba amane miyamgi lifeline oiriba National Highway singda security force matik chana thamduna maitai sing maning makha tamna chatpa yahangadabane National Highway da chatpa yadrabanina ana ayek sana khonaba amasung lairik tamnabakidama mapalamda tangai phatana chattaba yadabana flight bara wanglabasu adumak chatnari masina miyam maru aina laita lairabasingbu hena awaba polum kaya mayoknare maramaduna National Highway mapung phana hangdoktuna free movement yadriba phawbade flight bara da concession pigadabane lamdamasida lairiba maitai singase Indian citizens singni maramaduna hiramasida central government amasung state government na miyeng sangadabane hana phungdokhe nupi sing yu thakpagi sang yamna wangle nishaban ge ihau kansinba mathau tai haina git chandra da phungdokre lamdamasigi nupi sing yu thakpagi sang yamna wangle maramaduna nishaban ge ihau hena kansinba mathau tai haina ngase Imphal East ki Palace compound da leiba lamyan ba sanglen da pangthokiba kada ge 18 suba mapo kumon thorong ka mari leinana lop asigi secretary general ti git chandra na phungdokre mahana makhata na haikibada lamdamasida mayai kaba nisa sing muthatnaba kadana akanba khongjang kaya sangsilabasu makok thongba singna hiramasida mapung phana support taude yu legalize tauduna lamdamasida afaba yu phanghangani harabasu ngasi phawba thabak oina onthopude lamdamasigi inkhalak leba Miyoi kya nisagi ipakta tauduna nisana khudum salakpa khunai ama oina lakpugum tawre border da nikthina satok tasin tawba yadrabasu drug puthok pusin karbar de ngasi su leptana sathare lamdamasida popular government ama leitrabasu state ki lenga khaiba ama dileide maramaduna hiramasida government na akanami yang sangduna drug thingna ba thaba paikhatrabade khunai asi manglom da chatpagi mahutta maning halakane mikhal matam da miyamna drug ka mari lenaba sing miyamgi mihut oina thagat tana ba honase adubu miyamna mikhal matam da hek pang thabagum tawe masi tawgumse lamda masida irangna laikhidaba migi masingdagide drug na laikhidraba migi masingna hele hana phongdokhe ILP ki gazette na Manipur ki yelhomi sing muthalle hana thamlakre Manipur government ki 2022 ke September kunga humdoi da phongkhiba ILP system ki gazette na iramdam ki yelhomi khudema muthatkre thokliba gazette asigi close to da 1961 ki mamangda leramba phuruk khudema indigenous people ni haina lauri masida Federation of Haumine hangning lebade indigenous haibasibu sahina lepa yabra haibasine Federation of Haumine thadropo chero lamana hairibana indigenous haibasi Miyoi amana lam amada sahi chama chani lising ama leiraga oiba yaba nate Columbus na 1492 da America da khongdakhe sahi songaga yankhai humdoi leiraba European singbu ngasi America ki indigenous oirabra sahi sakaya Bangladesh Assam Myanmar da leiriba maitai sing asi lamdam adugi indigenous ni hairaba yagadra karamba kari interest gi 1961 gi mamang da leiramba singbu indigenous ni karamna hairibano Bengal Eastern Frontier Regulation 1873 da indigenous haiba wahai amata yaude aduga kadomdagi indigenous haiba wahai asi pusilak libano 2019 ki December 11 da India ki President Ramnath Kovind na Manipur da ILP system sana hanbada ayaba pikibasi Manipur da yelhawidagi leiraklaba native people singbu kanjanabane masigi laraba khudam di Bengal Eastern Frontier Regulation 1873 part 3 ki clause number 7 da mayek sengna yauri
ILP system na base year lepagi power pide maramdi yelhomi habasi sahina lepa yade missing yamjadaba iramda masigi yelhomi singbu kanjanaba 1990 dagi sahi kunganipan hena Manipur da ILP system sana hanna bohonabada missimina mipa mipun sipai gi saipu khangduna system ase miyamna phangna bohona rakhibane masibu khangsin adana Bihari Bengali Marawari Muslim Nepali Punjabi Kuki na singbu indigenous people ne hairagadi Manipur da ILP system sanabagi kari mathau tai malemda leriba puruk khudema mage maramda indigenous people ngaktane yelhomi habasi selna leiba yaba nuksi haidana hekta option ba yaba nate Manipur government section dabadagi thokiba 2022 gi September 19 gi ILP gazette ase aranba gazette ni masibu kaknaba 2023 gi August taragani pandagi hauna Manipur High Court ta case thengladuna lakhi masida Manipur government gi advocate kharana kanthi thokna masigi mayokta leble gazette asina kuki singbu indigenous people ne haina sakhang lubadagi United Nation yauna indigenous ki right demand tawde ngasingasima kuki gi separate administration taliba demand asida su gazette asina mateng pangle government paramba singna soirubuduna miyamna ngasi wari maramaduna gazette asi kaknabu honabada government pairiba singnasu thodang lofam thui hairi former MP Lorhogi mathakta inquiry jathanaba Home Minister da taksinkhre handakta NPF ki primary membership tagi toklaga NPP de yaukhraba former outer MP Dr. Lorho Phoje senja thumja ki case ka mari lenana mahaki mathakta inquiry jathaba yauna ain ge oiba thabak sing lokhatpiyo haina BJP ki National Vice President M Subahauna Union Home Minister Amit Shah da aiba zero piduna taksinkhre zero ladda makhata na hairibadi Churchanpur dagi thangnai kham guite kauba amana khangalakpagi inadi Lorho Phoje amasung atopa Miyoi khara lupa crore taraga makhai financial fraud ta chenai Dr. Lorho Phoje gi maikai dagi mangonda NSID cell gi tender amada mangonda subcontract pigani haina thajaba pibaga loinana NSID cell da leba Miyoi khara amasung official khara da mahakna introduce tawduna subcontract adugi damakta azobo sentham kya pinaba haiki hairiba thabak sing adugi risks amasung paisa mangbagi daita pumba Dr. Lorho na pugani haina guite da thajaba pikhi adubu sahi ahom hela Pawda Guitena paisa sing adu handorokpa amadi relief na singba amata phangde hariba financial fraud asida Dr. Lorho ase haktengna na chenai maramaduna hiramasigi matangda Dr. Lorho gi mathakta inquiry tawduna justice gi oiba thabak sing lokhatnaba taksilli hairi Rims ta angang unabada mama laikhidre doctor na section dabagi ni haina khungjang changsenkhre Rims ta angang unabada mama laikhidrabi nupi adu wangkhai Durga Puja lampak yunebon lekai dagi asoba sarmagi loinabi goti mayom ongbi rani bala sahini phukawi doctor singna section dabadagi nupi adu laikhidabani haiduna wangkhai Durga Puja lampak ta young voluntarily organization YBO amadi wangkhai Durga Puja lampak women welfare organization merapaibi na wakat khongjang sangsin khibaga loinana mathau section daba doctor sing serak pi haina mari lenaba singge mi yang sing sen khe wakan mifamada da saruk yakibi goti mayam evem nungsina haike Rims ta lairiba doctor singna private hospital singda thabak tawduna lairaga Rims ta pukhalakwa anaba singbuna doctor tamningliba singda layeng hale aseguma thong asna maram oiraga goti mayam ongbi rani bala laikhidabane mathau section daba doctor singge mathakta matik saba serak pidriba phawwa hanba leitana khongjang sangsin kigane laikhidrabi rani bala gi mapureba goti mayam achau sarmana haike doctor singna matam chana layeng biramba tarabadi Rims ta angang unabagidamak pukhatkhiba rani bala gi punsi kalamba yabane mathau section daba doctor amadi nursing thabaktagi lokthoptriba phawba asiba haksang lokhiroi haike Miyoi bagi brain da infection tawbagi laichat sandorakpadei Kerala da Miyoi 18 sikhre kudong thininga oiraba laichat sigi confirm tawraba case punna hongphumapun sure hari Miyoi bagi brain chathokpa amoeba haina su khangnaba primary amoebic PAM koba kudong thininga oiraba laichat ama sandorakpadei Kerala da Miyoi 18 sikhre haujuk phawbada state asigi oina laichat asigi confirm tawraba case hongphumapun Kerala da leire haina report amana phungdokle